Center Amasung Delhi Leingakki Maikeidagi Sidrifaoba Chara Helliba Sonam Wangchuk ki FIBAM gi matangda PAOKHUM KOUKHRE. Delhi High Court na ngasi Center Amasung Delhi Leingakta Public Interest Litigation Petition amagi matung inna mafum adugi Jantar Mantra Sidrifaoba Chara Helliba gi khongjang changshiliba climate activist Sonam Wangchuk ki FIBAM asigi matangda athubada lephanduna mathwai kanana ba PAOKHUM pirau haina khangankri. Delhi ki Jantar Mantra KOUKHRE Janata Party na changsilakpa Union Education Minister Dharmendra Pradhan resign tauba haiba khongjang adubu sogatladuna Ladakh ki educationist amasung climate activist ama oiriba Sonam Wangchuk na Sidrifaoba Chara Helliba ki khongjang changsilakpani. Delhi High Court activist ama oibata natana advocate amasu oiriba Rakesh Kumar Saini na public interest litigation adu file tawrakpani. Loinana High Court adugi Chief Justice Devendra Kumar Upadhyay amasung Justice Tejas Karyana petition adubu hearing chathaduna Center amadi Delhi Leingakta Sidrifaoba Chara Helliba Sonam Wangchuk ki hakchang gi FIBAM ka hena sokchilaba asi khudakta lebhannabagi damakta karamba thabak lokhatlabagi haina PAOKHUM piraknaba khangankibani. Advocate Sainina Fongdokkibada social amasung human rights activist ama oiriba Sonam Wangchukna masagi fundamental rights sing adu sizinaduna miyamna yadraba amasung maikei khudimaktagi yaningdaba fongdorakpaga Leingakki thabak adugi mayukta Sidrifaoba Chara Helliba gi khongjang adu changshilakibani haiki. Mahakna changshilakkiba khongjang asi harakiri haiba Japan gi londa masana masagi punsibu leibak miyamgi mangda manghanjaba aduga chap manai haiki. Court asina mahaki petition adugi maruaiba FIBAM adu yengnaga hayeng hearing chatharagani India Leingakki Maikeidagi kana amata yaude petition aduda court aduna mapum fana yengsilaga Center amasung Delhi Leingakta PAOKHUM piraknaba haikibani.